ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯆꯥꯁꯦ Hi everyone ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯃꯥꯅꯦ ꯅꯥꯎꯕꯤꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯝꯐꯣꯏ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯀꯝꯐꯣꯏꯁꯤꯅ ꯕꯖꯥꯔꯗꯒꯤ ꯂꯧꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯄꯥꯟꯖꯕꯅꯦꯕ ꯁꯦꯠꯅꯤꯁꯦ ꯈꯔ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕꯔꯊꯗꯦꯗ ꯃꯌꯥꯝꯅ ꯋꯤꯁ ꯃꯌꯥꯝ ꯇꯧꯕꯤꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯒ ꯁꯤꯒꯤ S&P Enterprises ꯍꯥꯏꯔꯤꯕꯁꯦ ꯁꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯃꯔꯆꯦꯟꯗꯥꯏꯁ 94 ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯁꯤꯒꯤ ꯄꯦꯖꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯒꯤꯐꯠꯁꯦ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯔꯆꯦꯟꯗꯥꯏꯁ 94 ꯑꯗꯣ ꯁꯤꯒꯤ ꯒꯤꯐꯠꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯄꯨꯂꯞ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩ ꯌꯦꯡꯕꯕꯨꯗꯤ ꯌꯦꯡꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯨꯛꯀ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯅꯦ ꯁꯤꯒꯤꯁꯦ ꯀꯞꯅꯦꯕ ꯀꯁꯇꯃꯥꯏꯁ ꯀꯞ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯦ ꯍꯦꯄꯤ ꯕꯔꯊꯗꯦ ꯍꯥꯏꯔꯒ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜ ꯑꯃ ꯍꯥꯞꯄꯦ ꯑꯗꯩ ꯀ꯭ꯋꯤꯟ ꯑꯃ ꯍꯥꯞꯄꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯦꯄꯤ ꯕꯔꯊꯗꯦꯁꯨ ꯍꯥꯏ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯨ ꯍꯥꯞꯄꯦ ꯀ꯭ꯋꯤꯟꯁꯨ ꯍꯥꯏ ꯑꯩ ꯃꯤꯡ ꯌꯥꯎꯕ ꯊꯤꯔꯦꯀꯣ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗ ꯑꯩꯅ ꯍꯪꯉꯀꯥꯟꯗ ꯃꯥꯅ ꯑꯩꯗꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜ ꯌꯥꯝ ꯆꯥꯏꯗꯅ ꯑꯗꯨꯒꯤ ꯍꯦꯄꯤ ꯕꯔꯊꯗꯦ ꯇꯨ ꯑꯦꯛꯁ ꯁ꯭ꯄꯥꯏꯁꯤ ꯀ꯭ꯋꯤꯟ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯛꯄꯅꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯣ ꯃꯌꯥꯝ ꯃꯔꯆꯦꯟꯗꯥꯏꯁ 94 ꯍꯥꯏꯔꯤꯕꯁꯦ ꯆꯪꯉꯒ ꯃꯉꯣꯟꯗ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯃꯔꯆꯦꯟꯗꯥꯏꯁ 94ꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯦ ꯑꯗꯣ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯁꯇꯃꯥꯏꯁ ꯂꯣꯏꯅꯃꯛ ꯇꯧꯍꯟꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯣꯃꯈꯣꯏꯗ ꯀꯁꯇꯃꯥꯏꯁ ꯇꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯨꯝ ꯈꯔ ꯍꯥꯏꯔꯕꯗ ꯀꯩ ꯍꯥꯏꯒꯅꯤ ꯀꯞꯅꯦ ꯑꯗꯒꯤ ꯄꯣꯞ ꯁꯣꯀꯦꯠꯅꯦ ꯑꯗꯒꯤ ꯋꯥꯇꯔ ꯕꯇꯜꯁꯇꯁꯨ ꯌꯥꯏꯌꯦ ꯑꯦꯟ ꯏꯚꯟ ꯇꯤ ꯁꯔꯠꯁꯨ ꯌꯥꯏꯌꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯉꯒ ꯄꯦꯖꯇꯨꯗ ꯆꯪꯉꯒ ꯃꯈꯣꯏꯅ ꯇꯧꯕ ꯄꯣꯠꯇꯣ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯌꯥꯝ ꯐꯖꯕ ꯄꯣꯠ ꯆꯩꯁꯨ ꯃꯌꯥम ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯥꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯩꯈꯣꯏꯒꯤ ꯀꯦ ꯄꯣꯞꯀꯤ ꯑꯣꯏꯅꯁꯨ ꯐꯖꯅ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯌꯥꯝ ꯂꯩꯕꯅꯦ ꯏꯚꯟ ꯅꯣꯠꯕꯨꯛꯁꯇꯁꯨ ꯀꯁꯇꯃꯥꯏꯁ ꯌꯥꯝ ꯇꯧꯕꯅꯦꯕꯀꯣ ꯀꯦꯂꯦꯟꯗꯔ ꯑꯗꯒꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯅ ꯍꯥꯏꯕꯗꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯕ ꯃꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯆꯪꯉꯒ ꯃꯈꯣꯏꯒꯤ ꯄꯦꯖꯇ ꯆꯪꯕꯤꯔꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯄꯥꯝꯒꯅꯤꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯅ ꯍꯦꯟꯅ ꯄꯥꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯀꯦ ꯄꯣꯞꯇ ꯉꯥꯎꯕ ꯈꯣꯠꯄ ꯂꯩꯗꯅ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯂꯥꯏꯛ ꯐꯦꯟꯁꯈꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯄꯥꯝꯒꯅꯤꯅ ꯈꯜꯂꯦ ꯁꯣ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯃꯔꯆꯦꯟꯗꯥꯏꯁ 94ꯁꯦ ꯃꯌꯥꯝꯁꯨ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯀꯁꯇꯃꯥꯏꯁꯀꯨꯝꯕꯁꯨ ꯑꯗꯨꯝ ꯇꯧꯍꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯈꯣꯏꯗ ꯄꯤꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ ꯑꯗꯨꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏꯌꯦꯅ ꯈꯟꯖꯩꯌꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯆꯥꯕ ꯍꯧꯔꯁꯤ ꯊꯤ ꯍꯥꯎꯔꯅꯤꯍꯦ ꯍꯥꯎꯔꯅꯤ ꯏꯕꯦꯝꯃ ꯁꯤꯁꯤꯗ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯃꯨ ꯈꯪꯗꯦ ꯆꯥꯔꯒꯦ ꯁꯤ ꯁꯟꯀꯠ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯔꯅꯤ ꯈꯪꯗꯦ ꯆꯥꯛꯈꯣꯝꯁꯦ ꯆꯥꯎꯗꯣꯔꯤꯗ ꯂꯦꯡꯗꯅꯀꯣ ꯂꯦꯡꯗꯕꯅꯦ ꯂꯦꯡꯉꯣꯏꯀꯣ ꯀꯩꯅꯣꯅꯦ ꯄꯥꯟꯒ ꯑꯃꯨꯛ ꯆꯥꯕꯗꯨꯅ ꯆꯥꯔꯒꯦ ꯑꯩꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯌꯦꯟꯗꯦꯝꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯁꯨ ꯌꯦꯟꯗꯦꯝꯁꯨ ꯌꯥꯝ ꯆꯥꯎꯋꯤ ꯌꯦꯟꯗꯦꯝ ꯃꯔꯨꯁꯨ ꯌꯥꯝ ꯆꯥꯎꯋꯤ ꯂꯣꯏ ꯆꯥꯗꯣꯏꯅꯦ ꯍꯥꯎꯕ꯭ꯔꯥ ꯅꯣꯏ ꯆꯥꯈ꯭ꯔꯕ ꯍꯥꯎꯋꯦ ꯈꯨꯠꯁꯤꯟ ꯑꯃ ꯐꯤ ꯇꯥꯔꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯩꯁꯦ ꯀꯨꯏꯔꯦ ꯀꯔꯝ ꯀꯥꯟꯗ ꯃꯤꯅꯗꯤ ꯆꯥꯔꯦ ꯉꯥꯎꯋꯦ ꯈꯨꯠꯁꯤꯟ ꯑꯃ ꯇꯧꯋꯦ ꯌꯥꯝ ꯁꯤꯟꯕꯗꯤ ꯑꯣꯏꯗꯦꯗ ꯑꯩꯗꯤ ꯁꯤ ꯑꯉꯧꯕꯁꯤꯒ ꯍꯥꯞꯄꯦ ꯑꯗꯨꯗ ꯆꯥꯎ ꯅꯪ ꯑꯁꯤꯟꯕ ꯄꯥꯝꯕꯅ ꯆꯥꯎ ꯑꯩ ꯃꯤꯛꯁ ꯇꯧꯔꯒ ꯆꯥꯖꯒꯦ ꯑꯍꯥꯟꯕꯗ ꯑꯁꯤꯟꯕ ꯉꯥꯛ ꯆꯥꯏ ꯀꯣꯟꯅ ꯍꯧꯔꯛꯅꯕ ꯃꯣꯔꯣꯛꯁꯦ ꯇꯪ ꯄꯥꯟꯕ ꯋꯥꯅꯤꯗ ꯄꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯉꯥꯎꯋꯦ ꯍꯥꯏꯕ ꯌꯥꯝ ꯍꯥꯞꯄꯨꯅꯣ ꯑꯃꯃꯝꯇꯪ ꯍꯥꯞꯄꯣ ꯂꯧꯔꯨꯃ ꯑꯃꯗꯨ ꯄꯨꯂꯞ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯔꯣ ꯑꯌꯥ ꯄꯣꯔꯦ ꯑꯩ ꯅꯥꯇꯣꯟꯗꯁꯨ ꯄꯥꯟꯈ꯭ꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯄꯩꯅꯦ ꯑꯩ ꯀꯩꯅꯣ ꯑꯃꯇꯪ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯁꯥꯏꯉꯣ ꯃꯣꯔꯣꯛꯇꯣ ꯑꯁꯤ ꯒꯝꯂꯥꯗ ꯍꯧꯕ ꯃꯣꯔꯣꯛꯇꯨꯅꯦ ꯒꯝꯂꯥꯗ ꯊꯥꯕꯗꯣ
나ꯗꯅꯀꯣ 나는 ꯆꯥꯔꯒ ꯑꯩꯗꯤ ꯑꯁꯤꯟꯕ ꯄꯥꯝꯗꯕꯅꯤꯅ ꯃꯤꯛꯁ ꯇꯧꯔꯒ ꯄꯨꯂꯞ ꯆꯥꯕ ꯄꯨꯔꯥ ꯁꯤꯟꯕꯗꯨꯗꯤ ꯉꯝꯗꯦ. ꯑꯩꯗꯤ ꯑꯍꯥꯟꯕ ꯑꯁꯤꯟꯕ ꯉꯥꯛ ꯆꯥꯏ. ꯅꯪ ꯑꯐꯥꯎꯕꯤꯅꯤ. ꯍꯥꯎꯕꯤꯅꯤ. ꯑꯉꯥꯡꯅꯤꯅ. ꯑꯉꯥꯡꯅꯤꯅ ꯃꯥꯅ ꯑꯁꯤꯟꯕ ꯆꯥꯏ. ꯑꯩꯅ ꯍꯅꯨꯕꯤꯅꯤꯅ ꯑꯁꯤꯟꯕꯁꯦ ꯀꯌꯥ ꯉꯝꯗ꯭ꯔꯦꯅꯦ. ꯌꯥ ꯀꯨꯝꯃꯤꯅꯦ ꯀꯥꯏꯌꯣ. ꯌꯥ ꯀꯨꯝꯃꯤꯅꯦ. ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯈꯔꯗꯤ ꯍꯩꯔꯛꯑꯕꯅꯦ ꯑꯁꯤꯟꯕ ꯆꯥꯕ. ꯑꯧ ꯅꯪ ꯍꯩ ꯁꯨꯡꯆꯥ ꯆꯥꯗꯕꯅꯤ ꯍꯥꯟꯅ ꯃꯥ. ꯍꯟꯗꯛ ꯈꯔ ꯍꯩ. ꯏꯆꯤꯟ ꯏꯅꯥꯎ ꯄꯤꯖꯕꯅꯤ ꯑꯩꯉꯣꯟꯗ. 1 2 3 cheers. ꯑꯝꯇꯪ ꯆꯥꯃꯤꯟꯅꯁꯦ. 1 2 ꯁꯦ. ꯑꯩꯗꯤ ꯑꯅꯤ ꯁꯨꯕ ꯅꯣꯏꯅ ꯑꯅꯤ ꯈꯛꯇꯪ ꯉꯥꯏꯔꯝꯈꯤꯅꯦ. ꯑꯩꯗꯤ ꯑꯍꯨꯝ ꯁꯨꯗꯣꯏꯅꯤ ꯁꯤꯒ. ꯑꯩ ꯑꯍꯨꯝꯅꯦ. 1 2 1 2 1 2 3. Kaya tama mo ba? ꯁꯤꯁꯦ ꯂꯣꯏꯕꯗꯣ. ꯁꯤꯗ ꯂꯩꯔꯦ. ꯅꯪ ꯃꯣꯔꯣꯛ ꯂꯩꯇꯦ ꯍꯥꯏꯗꯣ ꯌꯥꯝ ꯂꯩ ꯁꯤꯗꯤ. ꯃꯣꯔꯣꯛ ꯃꯌꯥꯝ ꯂꯩꯇꯣ. ꯆꯤꯛꯑꯒ ꯑꯣꯏꯅ ꯆꯥꯕ. ꯈꯪꯕ꯭ꯔꯥ? ꯃꯥꯅ ꯃꯣꯔꯣꯛ ꯉꯝꯃꯔꯣꯏ. ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯌꯦ. ꯁꯥꯏꯉꯣ. ꯑꯗꯣ ꯑꯊꯨꯝꯕ ꯗꯥꯏꯔꯦꯛ ꯆꯥꯗꯣꯏ ꯁꯔꯨꯛ ꯃꯤꯛꯁ ꯇꯧꯔꯒꯅꯦ ꯆꯥꯕꯗ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦ. ꯑꯁꯤꯟꯕꯁꯤꯁꯨ ꯑꯃꯨꯛ ꯁꯤꯜꯂꯦꯕ. ꯑꯁꯤꯟꯕꯁꯨ ꯑꯃꯨꯛ ꯁꯤꯟꯗꯣꯏꯅꯤ. 1 2 ꯂꯧꯔꯣ ꯑꯃ ꯑꯗꯨ ꯂꯧꯔꯣ ꯄꯨꯂꯞ ꯂꯧꯔꯣ ꯌꯥꯔꯦ. ꯊꯝꯐꯝ ꯂꯩꯇꯕꯩꯅꯦ ꯑꯩꯅ ꯑꯗꯨꯝ ꯊꯝꯃꯤꯁꯦ. ꯁꯤ ꯑꯣꯏꯅ ꯊꯝꯃꯔꯣꯏꯕ. ꯌꯥꯝ ꯆꯥꯔꯦ. 2 3 ꯑꯣ. ꯀꯥꯏꯅꯣ ꯑꯩꯒꯤ ꯃꯣꯔꯣꯛ. ꯃꯣꯔꯣꯛꯇꯨ ꯉꯥꯡꯅ ꯃꯦꯠꯂꯨꯔꯕ. ꯒꯝꯂꯥꯒꯤ ꯃꯣꯔꯣꯛꯇꯨ. ꯃꯣꯔꯣꯛꯁꯤꯅ ꯃꯍꯥꯎ ꯑꯃ ꯍꯥꯞꯄꯦꯕ. ꯃꯣꯔꯣꯛꯅ ꯇꯪ ꯄꯥꯜꯍꯟꯕꯗꯣ. ꯑꯍꯥꯟꯕꯒꯤꯗꯣ ꯄꯥꯜꯂꯦ ꯍꯥꯏꯕ ꯑꯩ. ꯑꯩꯒꯤꯅꯦ. ꯑꯩꯗꯤ ꯑꯍꯥꯟꯕꯩꯗꯨꯗꯤ ꯑꯁ ꯐꯖꯅ ꯍꯥꯎ ꯈꯪꯅ ꯆꯥꯕꯗ ꯍꯥꯎꯖꯥꯠꯅꯤ. ꯑꯩꯗꯤ ꯉꯥꯎꯄꯤ ꯇꯥꯒꯦ ꯇꯧꯋꯦꯕ ꯃꯥꯏ. ꯃꯅꯥꯛꯁꯨ ꯂꯩꯔꯤ. ꯃꯣꯔꯣꯛꯁꯦ ꯍꯥꯎꯋꯦ. ꯁꯤꯂꯦ. ꯆꯥꯒꯦ ꯍꯥꯒ꯭ꯔꯦ. ꯌꯥꯝ ꯆꯨꯕꯅꯤꯀꯣ ꯃꯁꯦ. ꯍꯥꯎꯋꯦ. ꯍꯥꯎꯋꯦ. ꯌꯥ ꯀꯨꯝꯖꯜꯂꯛꯇꯧꯔꯦꯉꯣ. ꯃꯥꯁꯦ ꯅꯪꯒꯤꯗꯗꯤ ꯌꯥꯎꯔꯦ. ꯆꯥꯗ꯭ꯔꯦꯀꯣ. ꯀ꯭ꯋꯥ ꯇꯞꯄ ꯃꯥꯜꯂꯦ. ꯊꯥꯏꯅ ꯄꯨꯡꯗꯣꯟ ꯃꯅꯥꯗ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯍꯥꯞꯄꯒ ꯆꯥꯔꯦ. ꯊꯥꯏ ꯊꯨꯝꯒ ꯃꯣꯔꯣꯛ ꯅꯣꯏ ꯊꯨꯝꯒ ꯆꯤꯅꯤꯒ. ꯊꯨꯝꯒ ꯆꯤꯅꯤꯒ. ꯑꯗꯣ ꯀꯅꯥꯅ ꯍꯥꯏꯔ ꯆꯥꯏꯅꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯨꯃꯥꯏꯅꯒ ꯆꯥꯅꯔꯛꯇꯦꯅꯦ. ꯗꯥꯏꯁꯪ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯁꯥꯟꯅꯔꯛꯄꯗ. ꯆꯥꯏꯀꯣ ꯑꯩꯈꯣꯏꯗꯤ. ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯅꯔꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ. ꯌꯥꯝ ꯍꯥꯞꯄ ꯆꯥꯒꯦ. Where is the morak? ꯃꯣꯔꯣꯛ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ. ꯃꯣꯔꯣꯛ ꯁꯥꯔꯦ. ꯑꯃꯨꯛ ꯁꯥꯔꯛꯑꯦ ꯍꯥꯏꯕ ꯃꯣꯔꯣꯛꯁꯤꯁꯦ. ꯍꯣꯔꯦ ꯁꯤꯁꯦ. ꯊꯨꯝꯗꯨꯒ ꯀꯩꯅꯣꯗꯨꯒ ꯈꯤꯇ ꯍꯥꯞꯄꯣ. ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯣ. ꯃꯣꯔꯣꯛꯁꯦ. ꯌꯥꯝꯗꯅ ꯈꯤꯇꯪ. ꯍꯥꯒ꯭ꯔꯦ ꯃꯇꯣꯟꯗꯣ. ꯁꯤ ꯍꯥꯞꯀꯦꯔꯥ? ꯅꯪ ꯁꯤ ꯈꯔ ꯌꯥꯝ. ꯆꯥꯎ. ꯅꯣꯡ ꯆꯥ. ꯄꯦꯟꯅ. ꯊꯨꯝ ꯍꯥꯞꯄ ꯀꯥꯎꯋꯦ.
mà cục Vô chưa bây từng giờ. trầu ya Ha. nhưng mà cục chưa từng trầu hầu Ako din naman nga ang tanan din. Sa hawo. Nakong thay thay. Thay ba? Thay khang nei tập cho tôi. Cười để mà cái đồ. Thun bằng chứ làm gì cái này. thun mà thêm gì ạ thun mà sao vậy Tại vì xin mà vậy. người sẽ lấy nè Anh đi ngầm một cái khali này. Anh đi ngầm gì đi khali. Tốt. Và nghe. Mà tôi chỉ ông nhau đi vậy. thì yên riêng mà sáng phút nha How are you going to Thu mà giá khá gan tánh không? Không phải thì dập ngay. Gan bên tạp thì có rất mình ạ thu mình. Mà sao bây giờ gan thu mình? đi ra xin được sao bài đi ba đi xin sao đi gọi Anh xin bagi cùng mẹ ạ. ra xin sao Một trong hầu em ạ. Anh nói khả nào mốc sai này hả chị? Nào đúng mốc sai hả bạn? anh À xin mà nên nào đúng mốc sai bạn nào đúng chưa? không ngu nó sao này À chứ nên nào đúng mốc sai hả bạn? Anh khai ra. Ôi mà cái ông khai ra. đừng sao bây giờ tụi bây như kinh Trái cây nổi. nó có mùi Hả bè? không để mua lục sao đấy không À chỉ mua lục rồi cho bạn. Ini kan ăn vô mà rồi đó. Vô mà. Mana aku belum nanya lagi. cái gì mua sụp Mana yaw grade ni to. Aku belum nanya apa main api sih. Anh làm cho anh suy sai rồi. Chả xin bây giờ khá hấp dẫn mà mấy sai. Anh sai. cái cô Mà babu musim murah kan nak. cái gì hầu hả Anh sẽ lạc siêu đâu. không kilo thôi mà không sao được cái hài quá anh bị hết làm sao rồi Ngâm chân nữa. Murah gạo kere. Murah gạo kere. Mau mà. Mang nghe. Rồi chân lên xe. Rồi này. Rồi này. À bây giờ này. Hào đấy. Hào này. Khăn hấu điểm không? Ai chứ ngầm rồi. Thôi mà đang khăn đã. Ai khăn để ai chứ ngầm chứ khăn này. đúng sàn gì thật Anh khăn này khăn. Dân dân mà nào quạ lên đi xin nhà bánh khăn ra. ầu Dài này cái này là không khăn làm dài. gì sai gì bộ cái gì bộ có rồi Ngầm rồi. Dài du lịch còn. Dài. Hay là gì? Hỏi. rồi 모로키나 먹은 하베 아도 매암 아쿠기 아니 아쿠기 또 오세요. 미안해. 아도 매암 아쿠기 비디오세 비바기다마타 thank you very much. 아도가 kaygumba aigi channel sing asina hanba thengnabiba oiragadi subscribe tawbiramo adoga like su tawbiramo subscribe to video ado मैम अखोगी फैमिली हाइतारे को सिगी स्मॉल फैमिली से 30k यौदोरबने अदुना 30k यौबगा अखोगी होवे म तौगे न खंजाये सो प्लीज गेट रेडी अदुना सब्सक्राइब तौरिबा मिसिंदु सब्सक्राइब तौसलो अलर्ट ओइना अदुगा सब्सक्राइब तौ मतम द बेल आइकन दु सुनबिरमो हाइदी नोटिफाइड दum तौनिंगाइगी अदो ngasi gi video se sai lotion jarage thank you for watching bye bye Bye-bye. love you all stay healthy akoi suna da boy gi sim am chakre au simba